Ana layengnabagidamak patientsing amadi miyamna hospital da chattuna ticket counter da yamna wana queue lepubagi mathau thaidokna tadre. E-hospital token system scan and share asina hospital da layengba lakadaba patientsing amadi miyamda khudongchaba amadi pire. Faster OPD registration gidamak QR code asi scan tawduna ABDM app ama install tawbigadabani amadi isagi profile sembiraba matung hospital gi QR code asi scan tawraga profile adu share tawduna token number lobigadabani. Token number aduna OPD counter dagi queue leptana online gi kuthangda ticket lawraga yamna wadana ana layeng gi khudongchaba leire. Hospital da miyamna OPD da layengba lakpada matam changna queue lepagi awaba koknaba ngarangdagi Thoubal District Hospital da su e-hospital token system hangdokre. District Health Society Thoubal na State Health Mission amasung NIC Imfaga khutsamnaraga sinba e-hospital token system hangdokpagi thoram aduda Deputy Commissioner Thoubal Ahanthem Subhas, State Health Mission ki Deputy Director Dr. Mutum Vivekshan, NIC Manipur ki Joint Director K Gopal Krishna amasung CMO Thoubal Dr. Y Nokulna athoiba mithung thoram mapu amasung akhanaba mithungsing oina saruk yakhi. Thauramgi sarukama oina akhang hai kayana e-hospital token system hangdokpagi kanabasing adu miyamda khanghanki. Athoiba mithunggi warol piraduna Deputy Commissioner Ahanthem Subhasna ngasidagi Thoubal District Hospital da hangdokleba e-hospital token system asina district asigi miyamna hospital asida ana layengi lakpada chauna mateng oiragani. System asi leirabanina miyamna OPD ki ticket kakpada online ki kuthangda kakpa yaragani haiba wafam sing fongdokhi. E-token system hangdokpiba Mamanga ngabirabasing na thambirame masigi kanaba kali hoina paidagi akhoi praja singna jam apprehension level ki government ki health institute amada district hospital gumada satpada OPD sabai kan matam ngai basine ai di ngai raga pung ani yong ngai we yaw ko gi magi kainuma tawning ba kan dan thobak se akhoi ki adjust hongna ba ngam da ki podam lai base si system je lai da ki Yumdagi ai scale tawga ai number do khanga lakpa yarina khwaidagi kala go igadai machine noje aduga nasai Dr. Vivekshan da phasa thamira mapagi health report ekoi sumangai sahi manga ki mamanda kenoma da wai ye ki budai sixty to haragadi ki badai ko maintenance kharo wa ba hai ta aduga masi ekoi na online da report ai ragadi nasai abana modo tawga loina Mamang berkarista biwa karita kami bawa yang betul ya ada bagi facility apa lagi Thoubal district di perjalanan sedap penang biwa kita mau masuk masih sedap baru yang naik bu kalau berbeda musuh naik sikit musuh takkan berkumpul segi atau makan tawa segi segi makan dapat kalau kau ya apa tabuk sih saya happy di bawah Thoubal tu ya ada di bawah minasi ekoi di District Health Society की साइड में सुनाई District Administration की साइड की अंगम बमते नहीं पाऊंगे है वैसे मानी हम गए समझे OPD मक्ता तक कोई ना पंचर होगा 2022 दा मेडिसिन का कुंभुनी पान कर करने कोई OPD दा लाती है पर 2023 से हम थाज़ा ना या थाज़ा दा बाहर बनी ईरान का ले लेना मीज़े ना बनाए बना हुए तरह का इतना 1,15,000 में बा कोई किसी का OPD दे ये किसी that means almost 48,000 rupees masih puna maki credit si district hospital asida laiba MS करके होरगा मागी मखादा लaiba doctor sing nurses sing staff puna maku ei thaga bungdok sari prajana district hospital se ko thazan bi badagi laiba staff sing mayam se thazan bi badagi sida lagpani mayam district sida laiba na district apna thangnaba district sing gi miwai pyasu sida laiba laina masigi thaja balai si ekoi manghan dum si